Yang pun makpu Sharatchandra Sharma Impact News ki manung taram nok sering kasi manung ki topic se Govindas Konthoujam a major booster high booster ni topic se koi na major booster Govindas Konthoujam si major booster si kari ki tamka tholi no hai kanda Chief Minister and Biren Singh ki Facebook posta Govindas Konthoujam ki BJP Manipur Pradesh Yorok pase masi big booster ni hai pagi aduguma post sam lere aduna maramora kana Chief Minister na tawbirakpa postina masi kayam sumdorib jano natragana mathang wahangda ngasi topic sigi matungina Govindas Konthoujam si major booster oiramnina magi phidasi BJP na kamain piduri heavy wafam singama aduga Manipur gi oina hongaiba political scenario singsi common people singa aingonda gi singakanda masi karmaina udori lakadaba election sida Govindas Konthoujam si BJP da shift torok si mbasina kayam kana handori hai bagi batang kita kupna khana jana tanjani loi lengjin bi de guest sing de ngasi online gi thuda ngasi gi topics da saruk yabi dor guest sing ki mam ihan han bada KH Debabrata Singh Vice President Manipur Pradesh Congress Committee ni ai ihan han ta on de taram noksari aduga mathang da Khogendra Khomdram editor Sangai Express te tamo Khogendra so ai taram noksari aduga ahum suba maru oiba panelist Elangbam Johnson spokesperson BJP Manipur Pradesh te ai Oja Johnson pustu taram noksari Oja Johnson taram noksab galona na ihan hamna question si ai Oja Johnson ta laksage madudi ngasigi Chief Minister and Biren Singh gi Facebook ta haibiriba a major booster to BJP Manipur Pradesh madudi Govindas Konthoujam na Congress hado maga BJP di yorok pase aina hangjado question si BJP chi hana booster khara walam bazala sini ihanana aduga ngasigi Govindas Konthoujam gi joining say as a spokesperson kamai ubigesi Otura maya punam pu kai khumna jaga mani khurumjari yahanan bada haziki wafam du lakchidri ngai da onabu CM na adu tangan thambira mo sune Oja Johnson ai se mari de nachate ko ja aduga major booster haibina booster khara walam baza haziki point ki interlink tom ta haijar ke tawjabani please go ahead khoi gi kainona khoi gi Sri Govindas na ngasi khoi gi BJP da yorok matam da magi oiba personal oiba view ama clarification ama why he joined the party haiba ama mana mayek seng na pongdoki maru oina mana palliba wafam di karino haiba da India pumbagi ahong wa machauna laiba sida saru yanengba aduga Sri Modi gi makhada India pumbara chaukat lamjen lama yang na chelakliba singa sida masu saruk ama madugi saruk manungda lainingba misak ama oiba aduga madugumbaduna madugi thajabaduna madu maram oirakanda party sigi khoi leaching makhada masu party sida yaurabani yaubagi fibam duni haibadu ya mayek singna thami mada natana tungan ba khoi naha maya amasu magi tungilaga lakani haibani ada sida sigi wafam sida maruina mana panbada hujiki party gi leiriba leader sing asida magi achepa fireb adu mana thami aduga loina na lakadoriba 2022 gi election da BJP na absolute majority ma phangna ba khona bada magi jo chauba thawdang adu punna party gi state ki leiriba khoi leadership ga punna central leadership ga punna hairiba khoi objective si pangthongna ba khona bada magi chauba thawdang yagani haibani masina takpadi masigi wafam si phongdokpa adagi mana party gi yor maram si fajana khangna matumda makha tabada khoi onamu CM gi oiba magi wafam si su akoina amung nainaba matamda hairiba wakalon asida chamana na leiriba misakamada adugumba wakalon amu chamana ba mi ama maina changakpa haibasi yamna phaba adugumba aikoigi party sigi mapangal kankanaba oiba adugumba wakalon manaba keno misakni haidana magi maikaidagi phongdokpani masidai sida tungan ba adugumba hana hang solamdaba adugi wafam karisu leite nauna changliba miyoy sina phongdokliba magi thamoigi wafam duda party na pen na aikoigi honorable CM na madugi wafam duda magi wafam duda ida magi oiba mod ama phongdorakpani na sum thamjagi okay thank you aduga ai tamo Debabrata laksage tamo Debabrata ai laksado question si ai question chapsa fresh question amai thamjarake tawudu ngasigi topic si mari na Govindas Konthoujam a major booster high state any mode phongdokba opponent throw the widong pulai rasu adugi matam su lobu biani then my question is tamo Debabrata news da kaida channel da kaida ngasi phongdok pase
Govindas Konthoujamna BJP thadu khoi Congress thadu BJP da changi basi ikui kuidana MPCC ki president chu paina manamara morakanda it's a big jolt, big loss to the MPCC haibase tamotepta yabiningbra bagi Canada Johnson is BJP spokesperson that thambigiba booster amo ibra weather do ai adugi wafam dumtang ai opinion kra thamjage. Please go ahead. Minister na Govindas Konthoujam na national level da media conference toraga state level ki pod ojaraga so national level da national leader single loina na changakwa si booster amani haina honorable CM na haibje SPEC ani legani SPEC amana BJP ki 24 numbers katang MLA leiba NDA alliance government asida BJP na tongingba leba ki khanba natraga akoige party gi oiba adjustment kya to godabudu alliance partner mayam du yawbunina equitable distribution ama darkar oibina mayam du yengnari gaida BJP manungi in house ki distribution of portfolios daga government pipe ki facilities puno to mapung phana namdabi internal grumbling duda BJP da direct chanatana 2022 dagi Govindas amasung Sri Govindas amasung market loina bahaibatai mana kanore akoi monetize to wada election monetize haibatai MLA onthor ke ni khaliba mahana sai panbi gibada ekoi ge naharol kharasu changakani haina hairiba adum wakhalo laduna BJP se mapung phana masage number masing suba sarkar ma form to da ekoi yam mating pangani haidana achoba akoi at large da general interest da haiba waring bani ani subai aspect amana Sri Ujikala incumbent honorable chair CM sina mana dum matung ju CM oigadabani hai aduga kanagumba kharana magondagi sarkar se kare magi haide sarkar semning chief minister oiningba BJP party da dum yawbuni even NDA partner oili budasu dum yawbuni na adugi challenge aduda atopa competent hoiba mi machanga aga amuk leadership claim to paganda hana phamdana tanboi la koi tawdana haina bhai adana leramba punamakto BJP ki manung da leramba internal crisis to mapande ma changa ga amuk knock on the door habitai masu CM aspirant wari punina adoi duda le khoge laithongna leiba yadaba situation ama promoter budubuchu positively yengaga energy oina lawre haraga chief minister na masi booster amani haidana punamakte activate to bugi opportunity me election manakta pirei bise masi khanba oira banena khalle. Okay, thank you. Aduga tamu masai big loss, big jolt. Govindas ta atude aikoi hanasu hana dum thamjakre party amagi president asi AICC level da approve tawdana aikoi ge legislative party aduga organization tanadana magonda party asi gi bhagya vidata punamuk sinadana thajaba thambuduni khwaidagi maru oire chawhoro party mahaksu Pardamo idana last 15 years adugi mamangi du paludraksu last 15 years da anira kano say akoige minister oidana leba ki thajaba leiraba mioi sida muk party ke thajaba pidana party se 2022 da akoige mapung bhabe majority orona bugi da makta mahak masamuksu parties the chief minister oibe abi khudong chaba pidana pham thindo oba matung da pham adu thado amga kanamata karimata maram piramdana Sri Prime Minister Narendra Modi ge sarkar se mapung bhaba bhar anuba yawolama lakpadawna maduda ei yawbagi changa abani and haibasi masi yamna ikoida kari haibatai mathong manam khangdaba aduga ikoida wahan ba haibatai ninghanna badinate wahan ba president ma thamanga taruk puramaga khangawdana sakhiba hairamdana sakhiba mayamda sinaramdana sakhiba se daita yawdana sakhiba haibatai daita yawdana sakhiba is the party bada organization the wahan budugi jol tama leibududi koida leibam toy koi adu chende adu hoji realize tawdana Sri Lokenda koi president haptana ma hoji election mota lakna bida mota kan honori party organization da kan honori maside koi ningana badi leite to buto bomb thadara pana daga political bomb haibata ama lai bisi betrayal ama lakbusidi koi party da sing mathaja mangan ba tho ama lakbusidi punamaki laibak thibne masi congress kakta sunati president pham paramba mana president pham do madu gin mana maram moidana atoba party bada chongaga kano ma equation of the chana bona base
masi matam gi chanabi oire haire ga su thajana ba haiba miga aduga party organization je loina khoi khomit ma khoi makha dagi mathak phawgi organization gi maton dagi makha phawda leiru puna voluntary ngatai masita kana su kana balaiti kana ba haiba mi okay thank you tamo deptana strongly boldly recover tawre ga hojik mass forward ni ko je mamang da muchangchali asa haibi gi ba koi gi MLA kharaga young MLA kharaga lakani khot kani haiba sing do adu madu ju dum hai gani haibam thokko wafam mamane haiba tabu maha Sri Govindas matanda lokshan basina BJP na signal kari pirege haibdo koina dum di prajanu wafam ne haina e ahamba part koina dum basin okay tamo depta thank you ta huen maroina hojiki leriba ani makse maroina BJP gi Manipur gi site gi haire CM na haibiba major boost sama oini haibagi wafam sing aduga media na kaina ngasi gi paw se headline headline minister of propaganda is a big loss, it's a big jolt to the Manipur Pradesh Congress as a whole for Congress na haibi wafam sing kari sing do tamogi opinion thambayani tawadabu aigi site thamjadoriba wahang sina tamo maroina ngasai Govindas Konthoujam na BJP Europe se bhab tarakpa aduga maroina prime minister gi karigi vision sing kari sing se masigi sing se uba horokpa haibi wafam mama claim tawbanina karigumba kanda ngasidagi numit kharnagi mangda tha chi July thagi manung haitai horokpadagi hai horakanda BJP gi paikhalakpa thabak sing marone COVID-19 gi karigi paikhalakpa kanda petrol maman hengatpagi adagi vaccine sing kari sing mit hidak sing sibu heta masi lemna adagi loina bak soraren mathakti thadarakpadi natabadina ka haiba hunanamba wai sing kari sing do sum taru rakanda ningjang rakanda makhoi sing do ngangam biduna loin kok thokpiraga bhab tabiraga manu hulamba party to yauki base being a senior editor kamai obligation ta asigi wakandadi Sri Govindas ki step base phibam amana ya tamo depta ai si ta khogenda thamjaba question ni ko tamo ta waro gati horen tamo gi line jo kan ta dum supplement to yani ta horen please go ahead jiki sarana hamba thamgi ba wa Johnson na ju thamkhre oja de ba ju thamgi wa phon de kitang ai haingba kitang hana hai please go ahead party ju asamba party na ta ba Manipur Pradesh Indian National Congress hai betare badagi Manipur Pradesh Congress committee gi adugi president oiba nupa ama president tham thadoga adigi MLA dagi su resign toroga party gi primary membership dagi resign toroga BJP da sang pai je mase minister booster amani hena hai je masi haibam thokpani kali no da adu kamna chawgo responsibility pairam ba mana pairiba adigi party da jo achko party india gi khwai liba party ni hari bu party dogi achko responsibility thado maga BJP da chamna member amo ina sang pa hai da badu magi booster oibam thoi karigeno da party amagi kari haidare ne haibadi phasada thajabadu pulap ma khundu omaga ma sumna khanda BJP na thajare Prime Minister Narendra Modi to afaba mayam sina thajare masigi matum indana I thabak torni haidana sang pasi booster oibam thoi adigi mo party da Manipur Pradesh Congress Committee da ta thak ni ba jolt amani na haija masi jo ita adam chomi kai na da hikchu masa de ba jo habi gre party amagi responsibility pura mak sinaraba madu sinaraga thabak tawba horokma kadana thabak tawba horok matum da ikhang khang hokdana nongma gyan men ita ta dana hekta mangi bugumba adum yam la haine adum kanogi Manipur Pradesh Congress Committee gi president Sri Govindas Konthoujam yauna MLA hum mangre gaise adum mayam adum panghai da haine gi ba pawse da wo khara reflect to gi ba no wa phanni madu mangbu su oirami mangba haibase londa mangba idi thiba khangda gi wa nate party gi oiba thabak thorom da gi mangi bane madu sumeba aduna party amagi aso responsibility pai mi we bana party da gi mangi ba adi toki ba adi MLA of the resign to why party jo ya kila sokham thoi sokani hoi maduragi recovery to recoup to was to an wa family to ni congress ngarang hangi da system gi ba do party na te han dagi hona matik cha mi mai ama lai ba do ba party ni aduna yam sathina mangjara ba sum do mo hana hangar hanna ba di adum masana honor pata
ꯈꯣꯠꯁꯨ ꯍꯣꯠꯅꯒꯅꯤ ꯍꯣꯠꯅꯕꯁꯨ ꯉꯝꯒꯅꯤ ꯑꯗꯒꯤ ꯑꯗꯨꯒ ꯕꯤꯖꯦꯄꯤꯗꯗꯤ ꯍꯥꯏꯁꯤꯅꯦ ꯑꯆꯧꯕ ꯇꯣꯡꯖꯕꯅꯤ ꯍꯥꯏꯕꯗꯤ ꯄꯥꯔꯇꯤ ꯑꯃꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯔꯕꯗꯤ ꯇꯣꯛꯊꯣꯛꯑꯒ ꯆꯪꯉꯛꯄ ꯍꯥꯏꯁꯦ ꯃꯣꯏꯗꯗꯤ ꯑꯆꯧꯕ ꯇꯣꯡꯖꯕꯅꯤ ꯑꯗꯒꯤ ꯉꯁꯥꯏ ꯑꯃꯨꯛꯁꯨ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝ ꯃꯊꯟꯇ ꯆꯪꯉꯛꯄ ꯅꯠꯇꯅ MLA ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯛꯀꯅꯤ ꯍꯥꯏꯅ ꯃꯥꯅ ꯊꯥꯖꯕꯤꯕꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯁꯨ ꯃꯦꯗꯤꯌꯥꯗ ꯂꯩꯔꯤꯕꯅꯤꯅ ꯃꯌꯥꯝꯅ ꯉꯥꯡꯅꯔꯤꯕ ꯇꯧꯅꯔꯤꯕꯁꯦ ꯑꯗꯨꯝ ꯈꯔ ꯃꯈꯩ ꯈꯪꯉꯤ ꯄꯥꯎꯆꯦꯗ ꯈꯔ ꯐꯣꯡꯕ ꯌꯥꯕ ꯈꯔ ꯌꯥꯗꯕ ꯈꯔ ꯑꯩꯈꯣꯏ ꯄꯥꯎ ꯍꯥꯏꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯥꯎ ꯃꯦꯗꯤꯌꯥꯗ ꯂꯩꯕꯁꯤꯡꯁꯤ ꯂꯣꯏꯅ ꯐꯣꯡꯕ ꯑꯩꯈꯣꯏꯅ ꯑꯈꯪꯕ ꯐꯣꯡꯕ ꯌꯥꯗꯕꯁꯨ ꯌꯥꯎꯏ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯄ꯭ꯔꯃꯥꯟ ꯂꯩ ꯂꯩꯇꯦ ꯍꯥꯏꯅ ꯂꯩꯕꯒꯨꯝꯕ ꯑꯗꯨꯕꯨ ꯅꯨꯡꯁꯤꯠ ꯁꯤꯠꯇꯅ ꯎꯅꯥ ꯂꯦꯡꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯅꯕ ꯑꯗꯨꯃꯥꯏꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯩꯗꯨꯅ ꯃꯌꯥꯝ ꯉꯥꯡꯅꯔꯛꯏꯅꯤ ꯃꯗꯨ ꯈꯪꯕꯗ ꯑꯩꯈꯣꯏꯅ ꯐꯣꯡꯗꯣꯛꯇꯕ ꯑꯗꯨꯝ ꯂꯩ ꯑꯗꯨꯅ ꯈꯔ ꯑꯗꯨꯝ ꯌꯥꯎꯔꯛꯄ ꯌꯥꯏ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯃꯁꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯁꯨ ꯑꯗꯨꯝ ꯆꯨꯝꯕꯁꯨ ꯌꯥꯏ ꯆꯨꯝꯗꯕꯁꯨ ꯌꯥꯏꯀꯣ ꯍꯧꯖꯤꯛ ꯆꯞ ꯆꯥꯅ ꯈꯪꯗꯦ ꯑꯗꯨꯕꯨ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯒꯨꯝꯕ ꯃꯤ ꯑꯃꯅ BJPꯗ ꯌꯥꯎꯔꯛꯄꯒꯤ ꯃꯑꯣꯡ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯒꯤ ꯃꯥꯅ ꯄꯤꯔꯤꯕ ꯊꯥꯖꯕꯁꯦ ꯃꯦꯖꯔ ꯕꯨꯁꯇꯔ ꯑꯃꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯆꯨꯝꯃꯦ ꯁꯔꯟꯅ ꯀꯣꯟꯕꯗ ꯊꯝꯂꯤꯕ ꯋꯥꯐꯝꯗꯨ ꯀꯃꯥꯏꯅ ꯇꯧꯕ ꯏꯀꯣꯟꯒꯨꯝꯕ ꯊꯝꯖꯕ ꯋꯥꯐꯝꯁꯤ ꯇꯧꯀꯦꯟꯁꯤꯅꯤ ꯑꯩꯅ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛꯁꯦ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯅ ꯌꯥꯎꯕꯤꯔꯛꯄꯁꯤ BJPꯗ BJPꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯡ ꯀꯔꯤꯁꯤꯡꯁꯤ ꯌꯥꯝ ꯐꯖꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯚꯤꯖꯟꯁꯤꯡ ꯀꯔꯤꯁꯤꯡꯁꯦ ꯃꯁ꯭ꯋꯥꯏꯁꯦ ꯌꯥꯝꯅ ꯊꯥꯖꯕꯗꯨ ꯂꯩꯔꯛꯄꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ BJPꯗ ꯃꯌꯥꯝꯅ ꯊꯥꯖꯔꯤꯕ ꯃꯥꯒꯤ ꯊꯥꯖꯕꯗꯨꯁꯨ ꯚꯥꯞ ꯇꯥꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ BJP ꯌꯥꯎꯔꯛꯄꯅꯤ ꯍꯥꯏꯕꯅꯤ ꯂꯥꯛꯏꯕ ꯋꯥꯐꯝꯗꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯊꯥ ꯑꯃꯨꯛꯀꯤ ꯃꯃꯥꯡꯗ ꯈꯪꯖꯔꯦ BJPꯒꯤ ꯀꯔꯤꯒꯤ ꯑꯗꯨꯒꯤ ꯋꯥꯍꯪꯗꯨꯅꯤ ꯇꯥꯃꯣ ꯃꯥꯅꯤ ꯄ꯭ꯂꯤꯖ ꯇꯥꯃꯣ ꯃꯥꯅꯤ ꯄꯥꯎꯈꯨꯝ ꯄꯤꯕꯤꯌꯨ ꯃꯁꯤ ꯁ꯭ꯋꯥꯏꯁꯤꯗ ꯑꯩꯅ ꯌꯥꯝꯅ ꯀꯨꯞꯊꯅ ꯀꯣꯏꯔꯒ ꯑꯗꯨꯝ ꯊꯣꯏꯅ ꯍꯥꯏꯔꯔꯣꯏ ꯔꯥꯖꯅꯤꯇꯤꯁꯦ ꯃꯁꯤ ꯑꯉꯛꯄꯅꯤ ꯍꯥꯏꯔꯨꯕꯁꯨ ꯑꯩꯈꯣꯏ ꯏꯁꯥ ꯏꯊꯟꯇ ꯏꯀꯥꯏꯖꯕꯁꯨ ꯑꯗꯨꯝ ꯐꯥꯎꯏ ꯑꯗꯨꯕꯨ ꯔꯥꯖꯅꯤꯇꯤ ꯇꯧꯔꯤꯕ ꯄꯣꯂꯤꯇꯤꯛꯁꯇ ꯂꯥꯛꯏꯕꯁꯤꯡꯁꯦ ꯁꯨꯝ ꯇꯨꯃꯤꯟꯅ ꯇꯥꯗꯅ ꯁꯨꯝ ꯂꯩꯒꯦ ꯀꯥꯏꯅ ꯈꯟꯕꯗꯤ ꯑꯗꯨꯝ ꯌꯥꯎꯖꯥꯠ ꯅꯠꯇꯦ ꯄꯣꯂꯤꯇꯤꯛꯁꯇ ꯃꯁꯤ ꯄꯋꯥꯔ ꯄꯣꯂꯤꯇꯤꯛꯁꯁꯦ ꯑꯗꯨꯝ ꯄꯥꯝꯅꯔꯛꯄꯖꯥꯠꯅꯦꯕ ꯑꯗꯨꯅ ꯃꯁꯤ ꯍꯧꯖꯤꯛ ꯂꯥꯛꯏꯕ BJPꯒꯤ ꯔꯥꯏꯖ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕ ꯐꯤꯕꯝꯁꯤꯗ ꯀꯪꯒ꯭ꯔꯦꯁꯇ ꯁꯨꯝ ꯂꯩꯔꯨꯔꯒ ꯑꯩꯁꯤ ꯀꯔꯤꯝꯇ ꯀꯥꯟꯅꯗꯅ ꯃꯌꯥꯝꯒꯤ ꯊꯕꯛ ꯇꯧꯕꯁꯨ ꯉꯝꯗꯕ ꯑꯗꯒꯤ ꯃꯌꯥꯝꯒꯤ ꯑꯩ ꯐꯖꯗꯕ ꯂꯣꯟꯗ ꯅꯠꯇꯦꯀꯣ ꯃꯌꯥꯝꯒꯤ ꯊꯕꯛ ꯇꯧꯕꯁꯤꯗ ꯄꯋꯥꯔꯗ ꯂꯩꯕ ꯑꯃ ꯆꯪꯉꯤ ꯄꯋꯥꯔꯗ ꯂꯩꯔꯒ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯐꯖꯅ ꯇꯧꯒꯦ ꯀꯥꯏꯅ ꯈꯜꯂꯛꯄ ꯑꯗ ꯃꯥ ꯒꯣꯕꯤꯟꯗꯥꯁꯅ ꯈꯜꯂꯝꯕ ꯌꯥꯏ ꯑꯩ ꯀꯪꯒ꯭ꯔꯦꯁꯀꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗꯗꯤ ꯄꯋꯥꯔꯗ ꯂꯥꯛꯄꯁꯤ ꯈꯔ ꯋꯥꯔꯅꯤ ꯑꯗꯨꯅ ꯄꯋꯥꯔꯗ ꯂꯩꯔꯒ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯒꯦ ꯀꯥꯏꯅ ꯈꯜꯂꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯁꯦ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯕꯨ ꯆꯩꯈꯤꯕ ꯑꯗꯒꯤ BJP ꯂꯦꯠ ꯒꯚꯔꯟꯃꯦꯟꯕꯨ ꯌꯥꯝ ꯊꯤꯅ ꯆꯩꯈꯤꯕ ꯑꯗꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯕꯤꯔꯦꯟꯅꯆꯤꯡꯕ BJPꯅ ꯒꯚꯔꯟꯃꯦꯟꯕꯨ ꯆꯩꯈꯤꯕ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯀꯥꯎꯊꯣꯛꯑꯒ ꯃꯁꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯗꯨꯅ ꯂꯩꯕꯗꯤ ꯑꯣꯏꯕ ꯌꯥꯔꯔꯣꯏ ꯍꯥꯏꯅ ꯈꯜꯂ ꯀꯥꯟꯁꯤꯗ ꯀꯩꯅꯣꯗꯤ BJP ꯔꯣꯝꯗ ꯆꯪꯈꯤꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯔꯅꯤ ꯃꯁꯤꯅ ꯑꯩꯒꯤ ꯇꯨꯡꯒꯤ ꯑꯣꯏꯅ ꯌꯥꯏꯐꯕꯁꯨ ꯑꯣꯏꯔꯅꯤ ꯀꯥꯏꯅ ꯑꯗꯨꯒꯨꯝꯕ ꯈꯜꯂꯝꯕ ꯌꯥꯏ ꯃꯗꯨ ꯃꯁꯤ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏ ꯀꯥꯡꯕꯨ ꯑꯃꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯗꯨ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯍꯥꯏꯒꯅꯤ ꯃꯁꯤ ꯌꯥꯝ ꯐꯖꯗꯕ ꯄꯣꯂꯤꯇꯤꯛꯁꯅꯤ ꯑꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯄꯣꯂꯤꯇꯤꯛꯁꯁꯦ ꯌꯥꯝꯅ ꯃꯑꯣꯡ ꯇꯥꯗ꯭ꯔꯦꯁꯦ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯍꯥꯏꯅꯔꯦ ꯑꯩꯈꯣꯏꯗꯁꯨ ꯉꯁꯤꯃꯛꯇꯗ ꯐꯣꯟ ꯇꯧꯔꯒ ꯐꯅꯌꯥꯝ ꯍꯥꯏꯔꯛꯏ ꯐꯖꯗꯦ ꯍꯥꯏꯗꯅ ꯑꯗꯨꯕꯨ ꯄꯣꯂꯤꯇꯤꯛꯁ ꯍꯥꯏꯁꯦ ꯗꯦꯠ ꯏꯁ ꯅꯣ ꯐꯨꯜ ꯁ꯭ꯇꯣꯞ ꯏꯟ ꯄꯣꯂꯤꯇꯤꯛꯁ ꯍꯥꯏꯕꯗꯧꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯔꯦꯞꯄ ꯑꯃꯠꯇ ꯂꯩꯕ ꯅꯠꯇꯦ ꯑꯗꯒꯤ ꯉꯁꯤ BJPꯗ ꯂꯩꯔꯤꯕ ꯀꯪꯒ꯭ꯔꯦꯁꯇ ꯂꯩꯔꯤꯕ ꯂꯣꯏꯅꯃꯛ ꯀꯪꯒ꯭ꯔꯦꯁꯇꯒꯤ ꯍꯧꯔꯛꯄ BJPꯗꯒꯤ ꯍꯧꯔꯛꯄ ꯅꯠꯇꯦ ꯃꯥꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯌꯦꯡꯗꯕ ꯌꯥꯔꯛꯇꯦ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯕ ꯉꯝꯕꯒꯤ ꯁꯛꯇꯤꯗꯣ ꯄꯥꯏꯕꯁꯨ ꯗꯔꯀꯥꯔ ꯑꯣꯏꯔꯛꯏ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯁꯛꯇꯤꯗꯣ ꯄꯥꯏꯔꯒ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯒꯣꯕꯤꯟꯗꯥꯁꯅ ꯀꯪꯒ꯭ꯔꯦꯁꯁꯤ ꯊꯥꯗꯣꯛꯑꯝꯕ ꯑꯣꯏꯔꯝꯒꯅꯤꯅ ꯑꯩ ꯊꯝꯖꯒꯦ Okay, thank you Oja Johnson mathanggi rawangi question se Oja Johnson baroina laiba wafam se ngasai horokpada thamju thamjabane madudi Govindas Konthoujam se hanagi MPCC ki president se BJP changakpa major booster amadi oirani habi wafam lakpanina hojik lojado si ma se yam maru oiba miyoi ma oire BJP da su Congress da su yam maru oiba mim sakhimnina madugi seitheng khardi dum thengadaba nati habi wafam su thambi gre Oja tangod deptana so Oja Johnson ihan hanba question se मागी फिदा से प्रजा सिंह हंगबा प्रजा सिंह हंगरिबा खंगनि वफम आइबा ताए आई यावना मदुदी करी फिदा पीबी दोरेगे BJP दा हाइबे वफम से मसिगी क्वेश्चन से कमाइन थंबिनिंगे अदुगा मरुइना नेशनल चैनल खरदा उबा फंगे मिंगोइना पंजाब दा न्यूज नेशन दा अदुगा इंडिया टुडे दा न्यूज दा उबा फंगे मदुदी मणिपुर की ओइना मणिपुर यावना यूपी ने उत्तराखंड ने गोवा की ने अदुगा पंजाब की मक्ति चप चाना ममिंग ति पंदे तबदबु दलित फेस अमा ओइबे याइ हाइना एक्सपेक्टेशन तौरी तबदबु
Manipur, UP, Uttarakhand yauna clear oina madudi UP gina Yogi Adityanath, Manipur gina N Biren Singh, aduga Uttarakhand gina hoji oiriba CM se dum mathang election 2022 da pangthokadaba election da chief ministerial face oini haibani oja swai se kitang marik chum wafam thambiram ba yawra wahangani sidi please go ahead oja Johnson yam chume ngarangi news nation gi breaking story oina haziki wafam nu lai akogi BJP gi center gi source khara dagi moi high wafam sing asi poll strategy si hongani maramdi madugi parama akogi handaki recently akogi pangthoki West Bengal gi legislative assembly gi mogi election to the parama tawgiba strategy hongani haidana adumai toroga phongdoki ba lai aduga masigi basis simedi akogi party gi oiba akogi state ki president sing adagi akogi CM leader mayam su adama pande lege si wafam sidai sida sigi concrete oiba madugi wafam du aina haiba ngamdragasu hauji yam kanna akogi honorable CM Manipur gi CM Biren si miyam na yaba aduga yam popular oiba aduga miyam gi trustworthy oiba aduga honorable CM amadi akoi Manipur da hauji lairi whatever differences akoi leirambado aina mamang su high gre hauji ti internal difference labor mayam du consolidate tawgre anova akoi gi mandate ama haibari 2022 gi 40 plus haiba akoi gi target ama da akoi si hauji kanna work tawrega laiba party ni ado hauji ki hangbiriba wafam dai juda akogi hauji laiba akoi gi honorable CM gi makada whatever akoi leadership sigi makada chathari ba sidai sida adugumbagi akoi gi full support tawrakanda yan full fledgedly government si run tawrega laibani aduna soiden namaki akogi hajiki wafam sidai sida how far madugi kano tawi wafam du madugi dum lakine akogi leadership la matung da party go firip so dum ongrakane du as of now akoi na haije bataraga de akogi ngasai oja sarana thambiba akogi BJP haiba organization haiba se party sina mamang da thangaga laigada party ni individualism gi wafam si thoidokna masidai sida akoina khanabada masi pak hek lamba phangdaba duga whatever hojik changai ba akogi Sri Govindas na magi party manung changkanda magi kari oigadage haibase it will be the decision of the party masi am clear cut ni emana under circle amadagi predict obada madu pang yadu mande masi gi wafam sibadi ko central leadership adum lai aduna whatever lakada budo party hoina hajiki decision lor kanen khale sira aduna all koi party lai riba senior leadership state amasung center gi oiba akogi party gi leadership na decide tawrkani ana ai sun thamjage aduga hujik ke oina aina moda si werpai si werpai haibagi wafam du aduga yes ngasai haibiba akogi ai ngarang su haijegi badu ne akogi ngarang discussion desu high profile niyoyama party amagi oiramba niyoyama magi party du pura thaduoga madu dagi somna kanda changpa matumda madu aikoi adum welcome tawgani party ki policy gi makha oina chalkani maramdi party gi hena mapanga kankhatna ba adugumba wafam ama yaurakadori banina madu soiden maki madu aikogi moral booster su oigadori bani aduga party amadudana akogi major rival oriba party du gididi akogi moral breakdown ama su laigadori bani aduna ani si adum yema matamda adum magi natural flow ne adum haije batai aduga miduna changai ba akogi Sri Govindas na kari party sida magi role logodagi lebgadagi haibadu di party ne decide tawgani thank you Tamu Debta maruina ai tamudo thamdobe question sing se question gi oina budi masing khara yamba du tentek nom thambiram biani tamu Debta ihan anba question se karigumba kanda national party sing se center da sondara pamatamda center da sondara gi mami do state yauna taba aduna center sonbagi mami ma leibra madamdi party sing se pumna loisalla haidi punna subchallaga intake thambang ngamdabagi area sing yam toina urakpanina solisi center gi son budra natragana state su MPCC son bagi center solamina state son bagi area du oibra another amana Govindas Konthoujam na magi maruina changiba thadokiba haibatai thadok tringai mamangda akhona sum tajabada adagi sum mayam sing haidarakpada CLP leadership oiningba ai masi oige ohendragati haibagi bargain nama tawba mali haibagi area su leidi tabadinate aduga amana karigumba kanda tha manga MPCC ki president oiramba asukkuiba chahi lisang sinna tam tarula karaga lakhiba mi ama
tha manga taruk state da MPCC president oirak pakanda masa maktadi ai MPCC ki president ni haibagi value importance sama yam sauna pisaluraganda BJP da changba kanda su ai masiki value si sungsoi soidna sinarage haibagi area gi khudong chabam su logi bra sini tamo Debabrata tamo isi audio do mute lebe male unmute tok tok pisuni tamo Debabrata unmute tok tok piyo amta ngangbiyo tamo bagi question se hoi tamo bagi question se ge pakhom mai na thamjani ge se hoi chumi koi Congress party ge power 2014 da power de ge opposition oi ra matung da sit masing yam da ka ba party moi ra matung da party ge organization se ge election apung phana to bungam da ba aduga all guard hai betai koi party si sang na pudur la pa halaman sing na party ge structure se honghaning bana singba mayam leiba aduga ba overall oina leadership ke transition ama leiba sida kitang charang na ba leiba settle to bungam da ba punama ga sina atopa regional level da state ta mase hajaba wala ko party se sagat pa thengna matam changna la pa aduga atopa state sing performance ta phalak ta ba punama ga sina maram oiraga ekoi ge party se all over India da ekoi ge mase ekoi na haijan na te weakening oiba ekoi ge sondar pagumba aduga paliba sarkar asina ekoi ge civil liberties na chingba party political party bada yengda ba miyeng adu yengda Congress mukta Bharat Congress evolution garga de punamak justified tawe na ED na thajat ED gumba NIA gumba makhal ge central agency punamak Congress ki individual mayam se ge leader sing se ge mayok da season na suppress taw punamak sina masigi mami sina mokoi di determine tawdana BJP ge masai agenda ama leidana kanna tawribni Congress mukta Bharat haibise bagi wani finish Congress haibani aduga whosoever Congress the yaramba leader khonama Congress party bu oirade ngasi yembio kenoge BJP ge organization paiba ekoi ge kenona general secretary duna haibani Congress ta akoi sibui poirama ba tarura karaba aduga sina si oiramba akoi ge chawruba leader ma akoi da changi habni Congress ta pairamba Congress ta mapung phana leader oiraba punama pre qualification haibatai BJP changba yabagi pre qualification leide na haibaga lasigi press statement du da chap chana adum utkre aduga thabak na su hogiba matam kya asida kenona BJP na sarkar pairaba matung da Congress ta leiramba punama leader punama pafam thado maga Congress ta thado maga changi bunga da reward pi makhoi na munna khangi maduri matam manga sahi manga gi CM oilabusu union minister oilabusu ham thindu obusu party mo loisan bada party dugi CM yo mi party dugi structure di mi oi leader sing adu no oibani na leader sing du lokthoga karmaina lokthoge de haraga da makhoi si paman ba pangdan ba amasung lakhaning ba BJP manung da promotion pisalaga chahi manga tara thamamaga party du da amung hanjanna changbada de ikai raga da pot mo oibani na party du loisanna bagi adu machang ma conspiracy chau ma kanna chathabase masi Congress sokta da tip soibne recently makhoi ge agenda punamak civil liberties akoi central agencies in lan season aba adu even to some extent akoi ge judicial structure forward challenge torpa punamak se fundamental rights to guide pa article 370 lo thoki bana ching punamak sana India da chaotic langtak na bam polakpa COVID-19 bhawa yam haphazardly phagi pharang tawna phung akoi ge pukham tengot ka thendana khotana dia thandana tokhalakpa punamak sina Bharat kumbase loina mak ekoina keno se sindokpa dakar oye na lakpudi handaki state khargi election singda ubiri duni aduga atopa mafam kya da su makoi se akoi marai chaitharak ba hawra ibne aduna amuk hena Congress ta ge leader election bagi makoi ge keno se akoi ge thawong se amoina kanjhalak pa haibatai kanjan bada Sri Govindas Konthoujam adugi trap aduda ta gi bagi wane ba Sri masai hambiri ba Sri Govindas Konthoujam Prime Minister ge apunba saktam masida masu yawningi en haibani adubo judgment ama bu chahi kun manga kunsa hena tarura karaba miyoy mana thamagi mamang da BJP party se asukkanna Prime Minister Modi bu hairami bu pa se mas 30 years na party politics ta amasung electoral politics ta leiraba mantri ke haram oreba magi wakhanna karmai tawna thamagi manung sida homba mata su Bharat ta leitana
demonetization की सही थे अदुगा कोई की GST की सही थे अदुगा COVID-19 handle तो वो की सोई की वो की सही थे अदुगा कोई की vaccination वाट पा लोइना ना कोई की hospitalization करेंगे facilities पुनः country कोई लेवा आसी तो मांगते रखता ना अदुगी मर्क सीधा मु कोई की private कोई की public limited company में हमसे privatization की effort संजय लही बा airlines yon thorai ba ama tawri ba akoge institutional sell off ka tawri ba puna ma se yenga ga di karma haina prime minister leba sida apun ba akoge bharat ba saktam pore no habse sri Govindas na ahakti masana masigi just kana aseng ba truthful representation duni haina khande ma haide ba da haiba oiram gane na khalle adana party amagi president am oi ba thajaba leba na thajaba लेबर मियोय मो ओइरगदबा मतमदु माना थादोकन चटपसे मसिगी मांगजबसिमदि श्री मोदी थागलगा एकोय बीजेपी द चंगजंग हाक चंगबगी एजेंडा म सागतपदुना अमने अदुगा माबु थाजरंबा लेबाना श्री गोविंदा सारगा थाजरंबदो हंदके थौदो सिगी मतुंगदे हाकते मांगरगनि हन खंजे ओके ताओ ब्रेक की टाइमिंग योक्सले ताओ अदुना ngangbase ai mathang ron yemta mathang ron lakpada madu khudong chaba lobiro timing ani tamo ai tamo ngang bodo chap chan heta ching again thing jabadi nate ta khogendra lakse base ta khogen break ki matung lakcherege tamo khogen sem sara lebiro break ki matung da impact news ki manu hune yengbi ba punam ki phanda thuna putu laksage impact news ming ta dal lebi Admission form Thajare, Manipur University Kancipur Manata Laiba Temple of Learning Degree College ki admission form Thajare. Professional course da BBA amasung BCA ni, general course da BA amasung BSc course ni. Loina na Temple of Learning Toll ki CBSE amasung atopa board ki pass rupa mahiru sing yang naga. Class 11 Science Arts amari Commerce ki mingjan form Thajare. Athuba da mingjan bheu akupa marol college amasung school ki office ta ki khangbi beagan. You are the future. School, a place where your future is carved. Exploring new ideas, spacious classrooms equipped with smart boards, well-stocked library, expression in art, educating young minds, even making stronger. This is where you start, cause it all begins with you. UNACO School, excellence in education. You are watching Impact TV, engaging, empowering and impacting lives. Nungairaba pau Impact TV ki subscribers singgidamakta lagliba August amadagi Impact TV ki anawa package mari chatnaba hawragani. Package sing adudi Impact Value 300, Impact Max SD 380, Impact Mini HD 350, Impact Max HD 450 ni. Subscribers sing na July kuntraga matoi fawgi manungda isa gi mari lainaba LCO singa pau fauna biduna package mari asigi manungda apamba ama khanbiduna ka fauna ba ningsingjari package asi tang ani fawgi manungda ka fawdrabadi August tang ahum dagi di package yawdaba maramna channel amata uba phanglaroi. break ki matung da yengbi ba punama pu amukana taram noksari ta hogen maruina hojik lai si tamo karim kanda Manipur gi oina Manipur yauna haiba taye chief ministerial candidate for the election 2022 haiba kanda channel singi kanigi breaking news oina di khara di uwa phange aduga madubakna madugi potu party gi official oina thadorpa potu cross check to bom district changi tongnobu su hoti honajari aduga khara thengna or su phang podi yain khali तो नेशनल चैलेंजिंग कईदा मस्की वाफम लापनीना मणिपुर खतना यूपी की उत्तराखंड की 2022 की इलेक्शन चीफ मिनिस्टरियल कैंडिडेट की अनाउंसमेंट की वाफम करीगुब कांद चीफ मिनिस्टरियल कैंडिडेट से अनाउंस तौदना इलेक्शन थेंगनबसु मयाम थेंगनग्रे तामो रिसेंटली असम की इलेक्शन सर्बानंद सोनोवाल हंदकी इलेक्शन चीफ मिनिस्टरियल फेस लौथोक्त्रगसु करीम कांड बीजेपी की सेंट्रल लीडर ना हाइबसी हाना ओइल एग्जामिना अमा दुम ओइनी हाइबसुम यावदी यावी करीगुंबा वेस्ट बंगाल की इलेक्शन येंग कांदना लाउथोक्त्रसु लाउदी तवदबु
candidate thadu ising se chief minister oibe yaba ngaktani adu aidu mayamna luna khanbirunu kaina haiba paukhum chu dum thengna kare lakchaning bo wafamna chief minister candidate announcement tawsi vote masigi kanaba prajada pigada masigi impact voters singa masi kamaina ubige sinita ko chief ministerial candidate lauthopai je hojiki haiba lauthoiba candidate gi magun si yam leiba taba adi miyam na yamna yaraba adugumba adagi magi ki liching makhada magi leadership makhada election je pangtho boidi maduna oijaba yam heni miyam na yam yabari na magi matung ilakpa maga chana miyam sida vote pirakani na khalakpa adum bas da lauthong nei aduna hoi chap chana budi hojiksi akhoi su nang dang atheng budagi thengnare akhoi gi UP gi na yogi aditya da de khoi Manipur gi na khoi gi Sri N Biren gi mi panba ate khara su pallaga ngarang dang dagi adum thengnare adu chap chana mase party gi source tagi aduna haibani decision je adumana low ki bane have yaw tawani na akhoi kitang chaman na ba amati lei ado chaman na ba lei du su lei traba su mayamna id party na maroina BJP na Sri N Biren Singh ase Manipur da mana chahi mari makhayong palak pasida miya na magi thabuk thomchun yamna pami haina khalla boidi adugumba miyam na yamna parna ba midugi leadership makhata election thena bada thani na khala ga do malorok pa wari pam gani na ai ningi aduna se sai haina ba adwaina chanai adigi longthok tramaksu adum mayam marak next chief minister kana or kada ge gaina khanba se adum khoi adum khanba adum thoi for example Manipur da Congress ki tam ahum thanga lagi matam da oi bo bi da han bu oi matam du bukta di khoi kala no khala oi de ge hai ba sikitang chaman na ba dum poi adu next time da dum ibo bi lakani hai se mayam na dum khani adi madugi mathang tam third time ba ibo bi lakani na adu mayam se dum khanaba lei he aduna gi mu West Bengal da adumaina mi khudi mak chimne so oi da matik charabani haina haina lauthopa yawi phiam do hoi Manipur da leibra hai ba dum di madu mukti ai leite na khalli aduna BJP na matik chaba mi ma afaba mi ma miyam thawuk tawba adi miyam su yawa ma ministerial candidate oina lauthoke haina adum thawang tawboi di madu thuduna kai ba leite na khalle ada masina ai wa phamne do adoba manna asai su thambi gi bada mayam ai paukhum di pen phataba ada aina su oi chap chana so khoina su khangbu su ngam na taba yam haine Sri Govindas Konthoujam na Congress thadu amaga Congress ki president ki phambom thadu amaga BJP da changba haiba je aina sai mati panire mayam power pairaga kari adu tawraga mayam gi seba tawgena khalam yai khoi sai do je pa ang nang de je mase achumba su oi be yai adi chumda oi be yai ai ni ka politics sai da di first of lite se khai lite ngasina ke no bo ram do hayang bo be yai haiba pham le mayam na kana hainari be se chumbal lan bo do khoi khangda bo gi wani kui dana khoi Sri Govindas Konthoujam bu minister oina wasak logani na hoi hojik makso dum minister je watli bani khoi mi MLA hompu budi sudre mayam mo disqualify to gi ba digi resign to gi mayam mo wati wale adu na khoi si masigi kanu mi chief minister yauna try thoi minister obi ya da dik sudana lai bani adu na Govindas kuma mi yo yamada khoi minister ohilaga madra mana पाइबे यागदबा अफब पाइरागा मियामगि थाव हेना तवगे BJP जी अखोइ 2022 गी इलेक्शन दे हेना फनदबा थाव लखलकनी गाना हाइनबा मा दम तारि बिसे मासे सुमबो बसु याइ सुमदबो बसु याइ अधिक अतो माफम मना साइ हाइबि खिबदा सुम अखोइ गी BJP गी फिबम जे rise and the rise हाइबदगी से खोइ हाइनबा मतोल लोमे न हाइने मागी शक्ति लेखलकबा पांगल लेखलकबा स्टेट खुदि मत लेखलकबा से adu maton lomba kandadi kumdhabagi matang lai adu kumdhabagi matang lakpasida maton da sum hairaga laina na bo hona boina jikti mari mari atop atop state sing da thau ching kana locally my West Bengal da chapchana mai pak pangam ki ju adu khoi northeast ki state ayam da loina bo BJP na loina bo se pai ngame adu main tok dana khoi Manipur da ju Congress mamangi election da mi ko nipani ka gri ba se BJP 21 khatani ka gri ba aduna Congress ki mapangal ja dum lei base dum sidharna ba sida halakanda BJP na jiki rise and rise da dum lei na ba khudara puri thawk se lokal ki ba mali modo lokal pagi saruk ama soida oinen khale
Congress ki MLA sing resign tawraga kano da sangi basi akoi BJP da sang basi Govindas na han ate Govindas ki manga MLA mayam amso resign Congress ki MLA di resign tawraga ni moi marak election thana na BJP ticket election thana by election da ka yaw minister oi ba yaw ni aduna di BJP yu oina di some matolo no ka maton ji gi haida dana ba some maton da leina ba khona ba ya kan mathaw ama go phangi ade Congress na sai ja Debabrata haibi gre koi Congress ki phim che kari haida re khachitang mayam ne yeng ba da ta ba da su noi ta phim ama loina mak se chap chawa hana gi party gi ideology da loina mak to ang le han ngam da ba amaga fere haina gum to ba adi amada zo mu chel chat chi chen yo ko to ba mo phim ama u phangi adana mayam na haina ba da ma se asum chum da di kan mon hayeng ko na khang ra kadi bol mithai khushi ga na haina da mai to sum tum chale ko ni pan ka gi da khai tang ai sil le mayam se ya ma noi to bu do me aduna sum tum chal ko da gi he na sathi se Govindas kumba amna masak na mi yo yamana party ki president babu oib do tong thu ga na BJP da changi ba asene adana sum phim je lei badina ai khajaba da BJP gi di sum ka bad matolo ma sum maton da gi kumthar ta na maton da haina ba kan ba thab aman khol pani haina khanjai ai smai tham jage Thank you Oja Johnson maruina hujik se mayamna hangdi hangaba aduga hujik leiriba government hai tai mesida su minister tham khara dum hanga leibina lakadaba numisingda Oja Johnson na BJP gi insider BJP ti yaurga lebiba aduga spokesperson oibirimina lakadaba teleba numisingda minister singkari sing phamnien thoropagi aduga changa ibasi major booster yam important political person ni haibagi wafam leibanina Govindas Konthoujam si mangonda pham singkari sing pirkpu yabagi numising akhoi uba phangadra haibai wafam sima aduga maruina mamangi 2017 election da Manipur da BJP na ministerial candidate chief ministerial candidate lauthokte kunma thoidi phangi karigumbada hujik news da kaida chaliba paw na chumba oiragadi 2022 di yam confidently BJP na CM candidate announce toromina mamangi sitsingi 2020 election na hena phangani haibagi thajaba leibibra sin Johnson Maduda Rosar Adum Yam Chowna Thajaba Leje, whatever hard work ama parties in Chathariba, see Kogi or CM Makata, the party central leaders in Makara Chathariba, Tabak Toram Sing as Yam Penning Aini, Yam Kanna, Mayamna Pana Uba Pangdrasu, Yam Kanna Toba, Dumba, Tabak Amane, exercise in Chathavan, so my park and in a Kale. Aduga Rosarat Aina Labor Tivase Kogi Congress ki oina hojik fau buda mogi party ki oiba introspection che masama tanda yengin bagi thabak se hoji fau da fail oyen khale both at the center and the state maram maram the party ki position se no gi disseminate tore almost ide tani chohum karam baduna hardly 40 swaida laibane kogi lok sabha da masing se adu kogi Congress ki maru oina haijaba tare ko Congress ki kogi One allegation nama chauna BJP da from day one BJP na hek lako matam da Congress na mogi paibe matam dagi oina kogi constitutional erosion adegi namfu hafu adegi BJP na kogi fundamental right kogi deprived taure adegi tongan ba imposition mayam taure adegi di kogi kano to adu karheni whatever allegations it tauraga dum lakpa allegation to whatever party has failed to introspect my masama to the self introspection to the fail nena maram moidana madu gi laina to ne roji congress lai still madu aujiti sandoraktana tonga state sing so madu gi laina do dum laiba male still not able to understand aduga hujik se maru ina ekoi gi congress ki matamda lairamba koi gi drastic change ama haida socio economic lifestyle se pura honge Uzi corruption si rampant oirambani adu corruption si noina bak entirely het muthat pai duri yabana te adu public accountability di masigi public accountability ki koi graph ama comparison am yengtare ki di Congress ki period ka BJP ki hujiki Manipur ki context se yengtare ki di public accountability si di BJP ki ten gaba matam sine kitang henbran khalle any issue se
television the social media da enter any forum ma da hekta outrightly madu hekta ngang bangam ba sak bangam ba se masi freedom of speech ki khwaidagi maru oiba fundamental rights in manung da khwaidagi maru oiba component amaduni asi fully ekoi gi praja sing ne utilize tawi aduga amarom da ekoi gi repressive law adu haibasidi mamang no so many discussion ekoi gi housing leiriba social ekoi gi lifestyle se sigi transformation sidi in terms of human security the yeng taragasu asigi graph sigi comparison oitaragosu it is almost uncomparable asi ekoi yamna high bigi wafam leite aduga whatever congress ki matam da tauba suppose say disinvestment campaign si 1990 da hawi manmohan singh ki matam ma then there was no issue hadi adai du di maru in non performing haiba ekoi gi sector da leiriba ekoi gi institution sing maru in government gi run public sector under the king sing no ene bak matham tauge ba there was a target huge target ni matam da 1990 da set tauge ba manmohan one gi target to I recall to ngamdre adubu adu housing masigi policy ma lai se haur mangak tani maramdi sishu haidi non performing oiba institution sing adudi government na private prioritize to ga privatization to bai se amarom dadi economy dadi booster oidori ni ena phagalaka dori aduna kan desu dum yengba yai aduna every claim kudi makse noina ba chumbadi natte legitimate oiba natte haijiba kaktini okay aduga yamaru oiba se inga so haijeri public accountability kitang tension matam lotion lakpani ni ko jaw public accountability sidi ziki BJP gi akoi gi Manipur da pale da period siga congress ki sangro matam sikadi masidi sathina masi khena bani haibase sing dang di prajana adum khangwa wafam ne haibisu significant different amadum leigani ubo phangni haibe area duni aina hangjaba question amaduna Govindas Konthoujam yam maru oiba mioi ama oibarina huji BJP na lusingba government state da minister from Singhar hang gasu leibanina lakata bonu singa minister from madu afom dai mamang su haijegre individual magi comment jai na ma sipai ni haibese koi party gi one de isna masang laro kini koi not exactly kari pai kini haibabak to aina madu hang jadra gasu adu option di ko adum open tawraga leigani aduga madugi decision the right decision will be taken by koi state leadership na central leadership ki advice matung ina koi honorable CM ga koi president hala matung da madugi soidna ki prep ma lawgani aduga whatever tawgudo kuni mak to public adum thamakani okay tawo depta social pai round ojuni tawo depta duna thambinimbu mayam leibiramani supplement sing kare sing mayam adum to buyarani lakataba numisingda aduga state sing kharada state manga gumbada 2022 da election su leirakpanina Congress ki strategy si kari ubo phangdagi haibasing si mayam loi khangning ngakani Congress nungsiba Congress pamjaba phana sauning asu phana chaijarasu Congress pu thatok pangam sataba mayam su lerangmani makhoi singdu karmaina confident da purakpa yagadage haibagi wafum sini dawo kudong chaba lobi haijeri sei tam sarai ahambada kero point pasai khumhowdaba Sri Govindas Konthoujam na CLP Congress Party ki legislature party ki leader you hire me haidoi hanasu panel discussion kha da sengok chakle legislature party leader si MLA masing ahem bana board macha ma internally tawraga adum khan bani aduna madudadi mahangna thamanga Congress president oi leibam matam dasu adum bagi initiative mam to zoloram de adum masama su sibui poirami aduga kuina party da leirabani na khangaba wafam ne modi question duma raise tawgide aduna legislature party leader oiba yade oye haiba yade haina sakheba haiba sakhebani haiba dudi langani aduga ahangna thamjabsi Sri Govindas hadagi panel discussion gi tarik kunga mapan na to kunsa do bitai aduda dum haijabadni Sri Govindas Konthoujam BJP sangi bise masi mahake own calculations aduga merit adum leirungani aduga ngasai changbagi maram pibadudi adudi party mathadagi party mathado ma party masang pada narrative ma pina badugi manung gadum pibo oirangani madugi develop foundation leini thazade adra madi chief minister dagi tadaba position amada Congress ta chief minister oiro honaro haidana piriba khodong chaba ma thamamaga sakhibani na magi calculation dadi estimation dadi magi intelligent tuna masagi intelligent tu mayam khangnari ba magi gyan experience du yengaga chief minister oibi abagi khodong chaba leire hariga changbani haibise khoi hana dum haijagrabani changbam thoye na sun haijabni adarma
not less than anything 2022 election ki madungda ma chief minister ki famdagi taba amata kama accept toro haina mai thamjage aduga BJP ki karigumba party ki face chief minister si next chief minister si sini haina masak taglak paganda BJP ki manungda conflict ahum legani maram de conflict amana masagi group ahum legani hojik incumbent CM ki group am lere atopa BJP ki manungda contest of group ama mayam adum khangnari baduni adum lere aduga Sri Govindas Konthoujam luchingba group amaga ahum si ki conflict ama manungda legani masi laiba ki interest aina thamjabani aduga okay thank you tamo ai moram tam phongdok chaw Oja Johnson ai laksage Oja Johnson laksage last oi laksage ta ko ge yam ta lokthok chagi ge ba BJP si magi ground 2014 dagi sarkar pairaba matung da masagi own leadership state level da provincial level da groom da ngam da party ni amani haibase maina atopa party dagi loksalaga from thindoiba aduga attract to level lior toriba mokoi bu changak na honori ba kun maksina BJP se fundamentally ground da masagi own regional leader sangot pangamdre after 2014 dagi hoji fauda sahi taruk tare sarkar paira matung da ngamdre haibase prajana khani BJP thank you chabu ya de tamo depta aina yam kai khumna chana ba aina yam kai khumna chaba MPCC ki adu ma ba kanoni vice president ni spokesperson ta hu tamo depta matam nani Oja Johnson na sengdokpagi haragana Oja Johnson na sengdokpagi haragana just within 1 minute please take your time Oja Johnson I one liner khakta ne nasi Sri Govindas na hoigi BJP de Europe matam da su yam clear karona crystal clear ne I will follow the advice of the party leaders. Party ki wamada mi amagi individual eba status amana lakara gadi madu ki wafam du lairoi haibedu masana. Adu ki narrative ne Oja Johnson. Okay Oja Johnson adu ki budi Congress na lagi isu Congress na lagi isu Congress na Congress ki haiba political party na laiba ideology principle dunga ka chakane dum haibirang mani BJP da la su adu ngang sakani haibani nothing is new thank you anima takogen maruina tamote na haibi ba madudi 2022 ki election gi matung da oira kataba numising la kataba numising deja tamote na hairi ba wafam jina chumagati sim ministerial kenoto sim ministerial post da gi ai madute han taba logoi haira gati ngasi major booster orise 2022 election gi matung da di kok chawbi kaba kok kai ba ya ba oidori president takogen takogen please take your time hoi kanoni hayang 2022 gi election jida hojikti mayam na madu kana na haibano khangdana mayam adum mai chingna basu lere adum Facebook da social media so mayam haire en biren chingabu chief minister candidate ama oina laukthokani na hai taradi Govindas na karigomba ai chief minister obe yaba mini chief minister oge na khanba tarabodi magi asadari pukchai chai puntoi toire aduna magi so angam basakti do honara kani atamdudi yamna gocha da na tija da film da lakani adubo no se politics haje politics ne kaigino da matamdudi Govindas na BJP hundu amaga Congress ta changbasu kana ya kadi kananta yara loi kadi wadi am parak ta film ne adu kadi ekdom ni khinde hojik lai film je oja de da hai bi somi BJP ki manung sida group na se dum khang ra bani hai ba budi dum eno hai ba ajiti adum ba crisis manung ya na da am bol leitre di hai ba manung ya na da film di adum lai bani aduna adu taseng na aina sai hajagi bani chief minister N Biren chi miyam na khwai dagi yaba adagi mana miyam ki pharap da taw khau ni hai je center na sa thajabal la goi di se N Biren bu se minister candidate on law thok pada thoidona akai le ta bra na khali adu okay aski question number lak pa che masidi the question to be answer after election hai ta den okay thank you takogen okay takogen aduga taur depta aduga Oja Johnson ngasigi impact news ki manhonda ki topics ta saruk yabiba mapung phan bigi dam tei losilak pati kai khomnu jiriba guest ahumapu amukon thagutch ngasigi damak ta impact news ki manhonda matang solution jada tan jaya rogle adu bulamdam se tholiba thawdo wathu kya gi marik cham report damak impact news mi tadro lebyo